Assam amadi Manipur leingakna midyeng sangduna thingjinbiyu. Assamgi Silchar laiba Pranap Nandadas kauba miyoy amana iba Manipur Files kauba lairik asi. Assam amadi Manipur leingakna midyeng sangduna thingjinbiyu haina Mitais Chamber of Commerce Assamgi General Secretary Okram Lakhikanta na phongdorokle. Lairik asina mitay amadi kuki anigi irang asigi matangda hena irang thongnaba amade Mitay Purupki mayokta aranba yumpham yaudaba wafam kaya ama iduna phonglakpada nungnangba phongdokle. Assamgi Kasargi office ta lup asigi thaumisinga amade Liching Jiribam Manipurgi thaumisinga punna saruk yaduna pangthokiba paugi mifam amada O Lakhikanta na makata na haikibada Haujik Manipur da mitay amadi kuki Purup anige Chathariba lan asigi chairak asida Pranap Nandasna nakal namada midyang thamduna yumpham yaudaba aranba wafam kaya marum hapchinduna Lairik asi phonglakpa si yaningde Media ki mamang da henjinbagi mawongda phonglakliba lairik asi ayibana athubada sumthokadabane. Lairik asina mitay phurupsinggi mingsat thinaba oina thogalliba asi yaningde haike. Liching Jiribam Manipurgi General Secretary L. Ranjan Maitayna yumda phamlaga asengba masak khangdana lairik iba haibase achumba nate haike. Madugi mahutta mafam aduda satuna asengba adu khanglaba matungda lairik adu ibiyo. Maram aduna lairik asigi ayiba Pranap Nandadasna miyam khangna sengdokadabani natrabade miyamga puna democratic oiba khongjang kaya changsilagani haina su phongdokhe.